Lucky draw yaudana, lucky draw gi winner oiba pambigano. Free giveaway da hena mitabigano. Gmail amasong SMS ta lakpa message ta yaurakpa link da changlurabadi adongi Facebook account soidana hack tawkhiba yai. What is it? Hacking haibasi karino. System amada mapugi ayaba yaudana yauriba data mayam adu sizinaba ngamba semdokpa ngamba asibu hacking kawi. System hairiba asida computer, smart device, maru oina mobile phones, webcams, routers, email na chingbani. History of hacking. Hack tawba haibase mataw karamna hawrakhibano. 1970 gi matamda hacking haiba se computer sizinaba mi khakta natana common people so khangnarakhi. Thangnaba chahi 10 gi matamda hack hairiba wahai ase prithvi sinba thungna tanarakhi. 1980 da phongkiba the hacking paper haina heading oiba article ama phongki. Article asi panarubadagi naha oiriba inkhalakpa kayada hacking the addict chuba hongnarakhi. Chahi ani gi matungda Tron amasong WarGames koba hacking movie ani puthorakhi. Movie ani asida leading oiba character na computer system hack tawbagi sin kaya aduna hacking concept asi paksana sandorakhi. Aroibada masina national security gi firewall kaya breach tawba hawrakhi. Film si puthokpa chahi dumaktada teenagers kangbu kharana maming chatpa organization kaya gi computer system hack tawba hawrakhi. Thawdok asidagi US ki Congress na system crime asibo lepnaba bill kaya pass tawki. Adubo government system amasung private system kaya da yamna khudong thiningai oiba mawongda attack tawrakpadi lepkhide. Chakholakpagi matung inna public internet tholakpadagi hacking activity ase masing thingamdana leiring asidi. Types of hackers. Hackers ki maru oiba makhal khara. Hacking techniques asibo pangthokliba mibu hackers kawi. Hackers leirabanina maki makhal su lei. Hackers kudingmak phattabani haibadi yade. Evil hackers na hack tawnaba hotnabada good hackers na ngakthokli. Chawrapna yengbada hackers makhal ahum lei. Black hat hackers, white hat hackers, amasung grey hat hackers. Black hat hackers. Black haiba wahay asidabo afaba oigande. Hacking world asida black hat hackers ase bad guys ni. Makhoi gi atopa maming ase unethical hackers natraga security cracker hairaga su khangnei. Masigi hacker makhal ase lona yadaba hacker makhal ama oiri. Makhoina mapugi ayaba yaudana atopagi device hack tawduna makhoigi apamba phangnaba honei. Maru oina makhoigi apamba ase paisa lauba, credit card ke information lauba, weak security leiba website kaya hack tawduna database huranba asini. White hat hackers. Hairiba hacker makhal ase afaba hacker gi manung chali. Makhoibo ethical hackers natraga penetration hackers hairaga khangnei. Makhoina sizinariba technique ase black hat hackers na sizinaba technique asiga chap manei. Maru oina black hat hackers na tawrakadaba hacktagi ngakthoknaba leiba hackers ni. Government na ayaba piraga system amagi security test tawnaba white hat hacker ase neknei. Masina government ki defense system da kari asoiba lei haibadu khangdoknaba hackers makhalni. Grey hat hackers. Makhal asidi good guys amasung bad guys animaki marakta lei. Hacker makhal asiso lona yadaba hacker makhal ama oiri. Makoina ayaba yaudana migi system amabu hack tawnaba hotnei. Hack tawraga makhoi masagi kanaba amata laude. Migi system da damage amata pide. Ayambana makoina tawriba asi just for fun haiba si oigali. System amagi security test tawge haibagi ayaba hana lahaudabagi makhoibo illegal oiribani. Common ways of hacking. Hackers na hack tawbagi sizinaba method khara hacking technique ase masing thingamdana lei. Maru oiba aikoina khangbada kanaba khara khangminase. Number 1. Phishing. Hackers singna khwaidagi sizinaba technique ama hairagadi phishing na oiri. Aikoigi mobile phone da SMS da mail da nungtigi unknown number dagi message lakpa lepte. Lakliba message asida
ꯑꯐꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯝ ꯑꯣꯏꯅ Amazon, Netflix ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯂꯤꯡ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯌꯥꯏ: ꯅꯪ ꯂꯛꯀꯤ ꯗ꯭ꯔꯣꯗ ꯋꯤꯅꯔ ꯑꯣꯏꯔꯦ꯫ ꯂꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ꯫ Amazonꯅ iPhone 13ꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯔꯤ꯫ ꯂꯤꯡ ꯑꯁꯤ ꯒ꯭ꯔꯨꯞ 10ꯗ ꯁꯦꯌꯔ ꯇꯧ ꯑꯗꯨꯒ ꯐꯪꯕ ꯌꯥꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯗꯨ ꯂꯣꯒ ꯏꯟ ꯇꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨ ꯑꯞꯗꯦꯠ ꯇꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯏꯟꯀꯃꯤꯡ ꯃꯦꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯈꯨꯗꯤꯡꯗ ꯌꯥꯎꯕ ꯂꯤꯡ ꯑꯃꯠꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯒꯅꯨ꯫ ꯊꯥꯔꯛꯂꯤꯕ ꯃꯦꯜ ꯑꯗꯨ ꯑꯁꯦꯡꯕꯔ ꯍꯥꯏꯅ ꯍꯥꯟꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯌꯨ꯫ ꯂꯛꯀꯤ ꯗ꯭ꯔꯣ ꯌꯥꯎꯗꯅ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯋꯤꯅꯔ ꯑꯣꯏꯒꯅꯤ ꯈꯟꯕꯤꯒꯅꯨ꯫ ꯎꯠꯂꯤꯕ ꯐꯣꯇꯣ ꯑꯁꯤ Amazon ꯐꯤꯁꯤꯡ ꯂꯤꯡꯛꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯂꯤꯡ ꯑꯁꯤꯗ ꯆꯪꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ Facebook ꯑꯦꯀꯥꯎꯟꯠ ꯅꯠꯇ꯭ꯔꯒ Gmail ꯑꯦꯀꯥꯎꯟꯠ ꯁꯣꯏꯗꯅ ꯍꯦꯛ ꯇꯧꯈꯤꯅꯤ꯫ ꯊꯥꯔꯛꯂꯤꯕ ꯃꯦꯜ ꯑꯗꯨ spam@uce.government ꯗ ꯊꯥꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯅꯝꯕꯔ 2. ꯀꯤ-ꯂꯣꯒꯔ꯫ ꯀꯤꯋꯥꯔꯗ ꯀꯦꯞꯆꯔꯤꯡ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯀꯤ-ꯂꯣꯒꯔ ꯑꯁꯤ ꯑꯆꯝꯕ ꯁꯣꯐꯋꯦꯌꯔ ꯑꯃꯈꯛꯅꯤ꯫ ꯍꯦꯀꯔꯁꯤꯡꯅ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯏꯟꯁꯇꯣꯜ ꯇꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯍꯥꯞꯂꯕꯗꯤ ꯅꯪꯅ ꯅꯝꯕ ꯈꯨꯗꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯅꯪꯒꯤ ꯗꯤꯚꯥꯏꯁꯇ ꯂꯣꯒ ꯐꯥꯏꯜ ꯑꯃ ꯁꯦꯝꯗꯨꯅ ꯌꯥꯎꯒꯅꯤ꯫ ꯂꯣꯒ ꯐꯥꯏꯜ ꯑꯁꯤꯗ ꯅꯪꯅ ꯅꯝꯈꯤꯕ ꯄꯔꯁꯣꯅꯦꯜ ꯌꯨꯖꯔꯅꯦꯝ, ꯄꯥꯁꯋꯥꯔꯗ ꯑꯃꯁꯨꯡ ꯕꯦꯡꯛ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯣꯟꯂꯥꯏꯟ ꯕꯦꯡꯀꯤꯡ ꯁꯥꯏꯠ ꯈꯨꯗꯝ ꯑꯣꯏꯅ SBI ꯑꯣꯟꯂꯥꯏꯟꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯚꯔꯆꯨꯑꯦꯜ ꯀꯤꯕꯣꯔꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤꯕ꯫ ꯅꯝꯕꯔ 3. ꯀ꯭ꯂꯤꯛ ꯖꯦꯀꯤꯡ ꯍꯤꯖꯦꯛ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯐꯣꯇꯣꯗꯅ ꯑꯃ ꯊꯣꯛꯄ, ꯆꯪꯉꯨꯔꯒꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯇꯣꯞꯄ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯍꯦꯛꯇ ꯆꯪꯉꯛꯄ ꯑꯁꯤꯕꯨ ꯀ꯭ꯂꯤꯛ ꯖꯦꯀꯤꯡ ꯍꯤꯖꯦꯛ ꯀꯧꯏ꯫ ꯑꯌꯥꯝꯕꯅ ꯃꯦꯊꯗ ꯑꯁꯤ ꯃꯨꯚꯤ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯀꯅꯤ꯫ ꯃꯨꯚꯤ ꯗꯥꯎꯟꯂꯣꯗ ꯊꯥꯕ ꯕꯇꯟꯗ ꯆꯪꯉꯨꯔꯒ ꯑꯇꯣꯞꯄ ꯋꯦꯕꯁꯥꯏꯠꯇ ꯔꯤꯗꯥꯏꯔꯦꯛ ꯇꯧꯔꯛꯄ ꯑꯁꯤ ꯀ꯭ꯂꯤꯛ ꯖꯦꯀꯤꯡ ꯍꯤꯖꯦꯛ ꯍꯥꯏꯕ ꯃꯈꯜ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯜꯂꯨꯔꯕꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯕꯦꯛ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯁꯣꯐꯋꯦꯌꯔꯒꯨꯝꯕ ꯃꯇꯣꯝꯇ ꯏꯟꯁꯇꯣꯜ ꯇꯧꯔꯛꯂꯕꯁꯨ ꯀꯛꯊꯠꯄꯤꯌꯨ꯫ ꯅꯝꯕꯔ 4. ꯚꯥꯏꯔꯁ ꯑꯦꯟ ꯇ꯭ꯔꯣꯖꯟꯁ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯚꯥꯏꯔꯁ ꯑꯁꯤ COVID-19 ꯚꯥꯏꯔꯁꯇꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯍꯦꯀꯤꯡ ꯋꯥꯔꯜꯗꯗꯤ ꯚꯥꯏꯔꯁ ꯑꯁꯤ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯐꯥꯏꯜ ꯁꯦꯝꯗꯣꯛꯂꯒꯦ, ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯅ ꯁꯦꯝꯂꯛꯂꯕ ꯁꯣꯐꯋꯦꯌꯔꯅꯤ꯫ ꯚꯥꯏꯔꯁ ꯌꯥꯎꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯔꯨꯔꯕꯗꯤ ꯅꯪꯒꯤ ꯃꯦꯗꯤꯌꯥ ꯐꯥꯏꯜꯁꯄꯨꯝꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯅ꯭ꯌꯨꯗ ꯄꯤꯛꯆꯔꯁ, ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯊꯥꯒꯠꯀꯦ ꯍꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯗꯨꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯒꯜꯂꯤ꯫ ꯅꯝꯕꯔ 5. ꯀꯨꯀꯤ ꯊꯦꯐ꯫ ꯅꯪꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯆꯪꯕꯗ ꯗꯇꯥ ꯃꯆꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯦꯝꯃꯤ꯫ ꯗꯇꯥ ꯑꯁꯤꯕꯨ ꯀꯨꯀꯤꯁ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯁꯦꯝꯃꯤꯕ ꯗꯇꯥ ꯑꯗꯨ ꯋꯦꯕꯁꯥꯏꯠꯀꯤ ꯗꯇꯥꯕꯦꯖꯇ ꯂꯣꯏꯅ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛꯇꯪ ꯂꯣꯒ ꯏꯟ ꯇꯧꯈꯤꯕꯗ ꯃꯊꯪ ꯆꯪꯕꯗ ꯃꯁꯥꯅ ꯂꯣꯒ ꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯀꯨꯀꯤꯁ ꯁꯦꯝꯈꯤꯕꯅꯅꯤ꯫ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯗꯕ ꯋꯦꯕꯁꯥꯏꯠ ꯑꯃꯠꯇꯗ ꯑꯗꯣꯝꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ, ꯕꯦꯡꯀꯤꯡ ꯗꯤꯇꯦꯜꯁ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ HTTPS ꯑꯣꯏꯕ ꯈꯛꯇꯃꯛꯇ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯋꯦꯁ ꯇꯨ ꯁꯦꯀ꯭ꯌꯨꯔ꯫ ꯃꯇꯧ ꯀꯔꯝꯅ ꯍꯦꯀꯔꯁꯤꯡꯅ ꯍꯦꯛ ꯇꯧꯍꯟꯗꯅ ꯂꯩꯒꯅꯤ? ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯅꯁꯥ ꯈꯪꯍꯟꯗꯅ ꯅꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯅꯪꯒꯤ WhatsApp ꯋꯦꯕ ꯁꯤꯖꯤꯟꯅꯔꯝꯕ ꯑꯁꯤꯁꯨ ꯍꯦꯛ ꯃꯈꯜ ꯑꯃꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯍꯦꯀꯤꯡ ꯃꯦꯖꯔ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯣꯝꯒꯤ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯤꯕ ꯁꯣꯐꯋꯦꯌꯔ ꯄꯨꯝꯕ ꯑꯞ-ꯇꯨ-ꯗꯦꯠ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯌꯥꯔꯤꯕ ꯃꯈꯩ ꯗꯥꯎꯟꯂꯣꯗꯀꯤ ꯑꯣꯞꯁꯟ ꯑꯗꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯟꯗ ꯊꯝꯕꯤꯌꯨ꯫ ꯑꯦꯟꯇꯤꯚꯥꯏꯔꯁ ꯅꯠꯇ꯭ꯔꯒ ꯐꯥꯏꯔꯋꯥꯜ ꯁꯤꯖꯤꯟꯅꯁꯤ꯫ ꯃꯈꯣꯏ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯚꯥꯏꯔꯁ ꯌꯥꯎꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯕꯗ ꯑꯦꯂꯔꯠ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯍꯦꯛ ꯇꯧꯔꯛꯀꯗꯕ ꯑꯦꯇꯦꯛ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯁꯥꯏꯟ ꯑꯞ ꯇꯧꯕꯗ ꯁ꯭ꯇꯔꯣꯡ ꯄꯥꯁꯋꯥꯔꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯄꯥꯁꯋꯥꯔꯗꯇ ꯑꯞꯄꯔ ꯀꯦꯁ, ꯂꯋꯔ ꯀꯦꯁ ꯅꯝꯕꯔ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯦꯜ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯦꯛꯁꯦꯞ, ꯑꯦꯟ ꯁꯤꯝꯕꯣꯜ, ꯄꯔꯁꯦꯟꯇꯦꯖ ꯁꯤꯝꯕꯣꯜ, ꯑꯦꯟ @ ꯁꯤꯝꯕꯣꯜ꯫ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯜꯇꯤ-ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯐꯤꯀꯦꯁꯟ ꯍꯥꯞꯄ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯃꯦꯜ ꯑꯃꯁꯨꯡ ꯄꯥꯁꯋꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯒ ꯏꯟ ꯇꯧꯕꯗ ꯑꯦꯂꯔꯠ ꯂꯥꯛꯀꯅꯤ꯫ ꯐꯤꯁꯤꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯖꯤꯟꯗꯨꯅ ꯃꯦꯜ ꯑꯃꯁꯨꯡ ꯀꯟꯇꯦꯛꯇ ꯂꯥꯛꯄ
ꯃꯦꯁꯦꯖꯇ ꯌꯥꯎꯕ ꯂꯤꯡꯛ ꯑꯃꯠꯇ ꯆꯪꯕꯤꯗꯕ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯣꯕꯥꯏꯜ ꯂꯣꯛ ꯄꯤꯟ ꯀꯣꯗ ꯊꯝꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯄꯤꯟ ꯀꯣꯗꯀ ꯃꯥꯟꯅꯍꯟꯕꯤꯒꯅꯨ 0000 1234 2580 ꯒꯨꯝꯕ ꯊꯝꯕꯤꯒꯅꯨ ꯇ꯭ꯔꯁꯇꯦꯗ ꯁꯣꯔꯁ ꯈꯛꯇꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔ